history gi angak powari matek amatangka amuk share tawjari ngasi gi video sina matam amada Egypt pan kiba pharaoh ningtho magi matang tani generally Egypt pan ba ningtho puna makki title ase pharaoh haina tholammi ngasi gi wari ase Tutenkhamen ko ba ningtho pharaoh amagi history da ming yamna satli Christa pokpagi chahi lising amga chambri chamnga mang do pokhibani angang oina ningtho oiki aduga angang oina only 18 years phabata laikide Tutenkhamen se Archaeologists natraga laibak tawthoklaga thiba researchers singna ningtho asigi grave kadaidano haina chahi kayadagi thiduna lakhi masigi maram lai matam sangna thiba phangdana lairambadagi Britain gi archaeologist Howard Carter amadi ma ki team na 1922 da grave ase Egypt ki city Lakzar gi manakta lairamba thengnaki matam sangkhrabani na madu grave oina leibanate leinung tawraga thibada phanglibani sathina phajana changkhona semlamba grave amo oirami Pajana thi humlaba tungda khangbangam ke ningthaw asigi grape ado manung ado lawi decoration kaya tawrambaga loinana lanthum gi mapai su thengnaki ningthaw ado mommy oina phanglubani matama mada makoi gi ningthaw sing mummification tawraga phumnarami masiga loinana angakpa amuk fawba udriba pot kaya su thengnaki madugi pot sing ado kari no haibase khangdaba kaya yauri pot sing adugi marakta phajakraba dagger ama yaurami Madugi dagger ado Tutenkhamen gi yet ki humdang gi site ta lerambani dagger adugi makok ado sanagini aduga makhal mathel gi layek hakpaga loinana kari no su iri yengbuta fajakraba aduga dagger adugi blade ado yot kini yes masidani mystery oiribase maramdi Christa pokpagi chahi lising ama makhai ani mang ki ningthawni madugi ningthawdo aduga matamduda iron yot ase discover tawdri adu oirabadi madugi yot ado kadai dagi lakpano Matamadu brass kori sana chandi hiramoti lay chingna de bat matamdu yot kadai dagi lakhi. Pharaoh kaya ki mommy thidokre phangkre mamal tang ba hira chandi pot che kaya phangkre adubu yot ki matek ama pawpa makhoi gi mongpham singda phangnaki di hai. Topic is very famous ni internet ta su pawa phangkani. Hai riba dagger asida phajana research tawba horaki. Aduga theory putaraki Tutenkhamen gi matamda hairiba yot machit ase sana lupa dagi hena value leina lorom gani adu arabadi yot ado kadai dagi no yot leitringai matamduda scientist singna pot asigi likun thibada chahi chama hena sangkhi hairi masigi matungda dagger asigi matangda yamnamak khangning bari research tawbu singna ariba Egypt ki ariba artifacts sing amam tawna yenglapata jata matam amagi artifacts amada meteoroid ama tarakkhibagi wa thengnaramki madugi meteoroid ado misarda tabani ariba matamda amasung 12 miles muk chawpa poponi ngasidi mafam ado ising namsin nan thamkhre madugi meteoroid ado phajara yenglaba tungda khangki maduda nickel ko ba dhatu yaurami madugi metal aduga Tutenkhamen gi dagger da yawba metal aduga chap manai angakpuwa amana Egypt tagi phangkiba chahi lising direba nungpak amada irami script amada madugi dagger aduga loirana bracelet amagi wa yamna mamal tangna yamna thak wang pot amoina iramki madugi matung inna research ase hawkibani dagger adugi maram khangki adubu bracelet adudi thiba phangdre hairiba pot ani ase matamdugi Syria gi ningthau Tosrata kobana Tutenkhamen gi magi puthau Amon Hotep 3 da onthok na mamal tang pa khudur oina pirakhibani aduga mathang Tutenkhamen gi khutte orkhibani wari ase meteoritic and planetary science ki website yawbani matamaduda yot leitabani na madugi pot ado sana lupa hiramoti degi hena mamal leina lorambani makoina khanki atiadagi mapuna pirakhiba adugumba potni mamal leiba potni khallaga matuna sakiba dagger amati bracelet adi thi phangdi aduga dagger adi thi phangkre ngasi gi matamdadi yot hena ahongba pot am oire metal singi taipangda so thanks for watching